थमजरी आरएसटीवी की मणिपुरी पाव मियंग ताबिरिबा पुमनमकपु तरामना ओक्सरी अहानबदा मरु ओइबा पाव असेंबली मिफमना डिमांड मरी की अपुनबा सेनफम लुपा करोड़ लिसिंग तरा मरी हेनबगी सेनफम पास तौख्रे ब्लैक लिस्ट तौख्रबनी हाइबा कॉन्ट्रैक्टर दा वर्क ऑर्डर पिरमी हाइबा वाफम दा ऑपोजिशन अमदी रूलिंग अनिगी मरकता चाउना येतनाबा थोख्रे कोंखाम रविंद्रो मणिपुर लेजिस्लेटिव असेंबली की डेप्यूटी स्पीकर ओइना खनख्रे अमदी म्यांमार की नंफालोंग कैथेल की दुकान सिंह मई जाकिबदगी बॉर्डर की ललोल इति की थबक ngasi लेपख्रे हौजिंग मपुंग ओइबा पाउ पिजरी ngasi famkiba assembly mifamna demand mari ki apunba sanfam lupa crore lising tara mari chama marfudra manga lakani lising marfu humdoi ki sanfam pass tokre demand sing adu finance minister Waijoy Kumar na house ta pukhalakhi demand sing adudi public works department ki apunba sanfam lupa crore chama pan marfudra lakun mapan lising nifutaruk administration of justice ki lupa crore marfudra taret lak mapan lising kuntaruk Social Welfare Department की लुपा करोड़ चहुम कुंतरेट लाख यांखै मंगा लिसिंग तरामाथोय अमदी साइंस एंड टेक्नोलॉजी की लुपा करोड़ मरी लाख यांखै मापन्नी ngasi पास तौखिबा पब्लिक वर्क्स डिपार्टमेंट की डिमांड पुखलकपदा पॉलिसी कट पुखलदुना ऑपोजिशन एमएलए के एस जॉय किसन ना ब्लैक लिस्ट लेबा कॉन्ट्रैक्टर एसएम पामैदा मतौ करमना वर्क ऑर्डर पिरिबनो हाइबा वाफमदा ऑपोजिशन अमदी रूलिंग अनि की मरकता अवाय अखुम तौनखी स्पीकर ना वाफम असि नाकल अनि मकनया सनबा पुरक्तुना लोइसनबा हनखी ऑपोजिशन के एमएलए जॉय किसन ना वाफम असि की मतंगदा डॉक्यूमेंट का लोइना ना हाउस त पुथोकलबा फावदा मरी लेनबा मिनिस्टर ना सरकार ना थबक असिदा अरानबा तौदे करिगुंबा मदुगी अरानबा यावरमलाबसु दायित्व पुगनी हाइबा वाफम लाकपदगी ऑपोजिशन के एमएलए जॉय किसन ना अरानबा वाफम बु नमसिंदुना थंबा यानिंगदे डिमांड पास तौननबा खनाबा यावररोय हाइना हाउस तगी मपाल थोखी एमएलए जॉय किसन ना हाउस तगी मपाल थोकपा होरकपदा ऑपोजिशन एमएलए सिंगसु पुन्ना थोखी अरानबा म तौई खंगना सुम चथरगनी हाइगदी हाउस दे फमगना आइगिदी वा ऑटो चरगे जिंदु कुमार ऑनरेबल मिनिस्टर जिंदु मयांग इम्फाल केंद्र की एमएलए कोंखाम रविंद्रो मणिपुर लेजिस्लेटिव असेंबली की डेप्यूटी स्पीकर ओइना खनख्रे ngasi ayu pung tarada mosan oina pukhatna opposition ki MLA MD Fazur Rahim ga lamba tongnabada ke Robindro bo voice vote deputy speaker oina khankibani nauna deputy speaker oiraba ke Robindro bo house ki lusing basu oiriba chief minister N Biren amasung opposition lusing ba okram ibobina taramna oktuna mahaki phampham phawba thidokhi nauna khalaba deputy speaker nam isang mikhai naidana house ki thabak thoram singda chapchaba thabak lokhalakani habagi thajaba chief minister N Biren amasung opposition lusing ba okram ibobina phongdokhi firmly believed that Mr. Honorable MLA Shri Robindro will discharge his duties akhigi democracy ki fajaba neutral ki Otumal or Kanda, Deputy Speaker, and when a function Tony Haza was at Hamakanda, a members Punamak democratic norms, the Fazana Corporation Pinaraga, Deputy Speaker Kanbashi, Pangtopogi, they appreciate Oxary, Speaker appreciate Press. Thank you. Nauna Kalaba, Honorable Deputy Speaker, the Gi in a site, Hamjaki Baduni, Mukahan Zarvada, Koi Asayam, Tawi, Sungsoi, Soidana. House की custodian अमोइना honorable speaker दा assist हुआ अमोइना यामने neutral लोइबा democracy की वहन तो फजना ममीता ननबा ये judgment पीबिर कनी हाइबा वफम खर्ची थम्जर गई साइडर तेहन thank म्यांमार की नंफालोंग कैथेल की दुकान सिंह मई चाखिबदगी बॉर्डर थ्रेड लेपख्रे ngara numidang pung 9 minute yankhairom taba aduwaida नंफालोंग बाजार की ये थंगबा सरुकता लाइबा दुकान सिंह मई न तुमना चाखिबनी इंडिया रोमदगी हेक जंक्शन मगा नंफालोंगे आहन गेट तगी बाजार मनुंगी गेट अनि सुबह फावदा लेरिबे दुकान सिंह तुमना चाखी मई अदु मतौ करमना होरखिबनो हाइबा खंगबा ngamdri अथेंगबा अहिंग नोंयाय मतुंग फावबा मई चाखी मई अदु कन्ननबा म्यांमार फायर सर्विस की फायर टेंडर मरी सिजनदुना होटनाखी अदुबो मखा ताना चाखलकपदगी मोरेगी मणिपुर फायर सर्विस की वाटर टैंकर अनि सुसंगसिंदुना मतेंग पांखी अदुबो मई कन्बा ngamdabadagi
इम्फाल लगी फायर टेंडर अहोम डिवीजन ऑफिसर नवचंद्र नलुसिंगदुना नुमिदांग अथेंगबदा चंगसिलगा मई कनबदा मतेंग पांगखि ngarang namphalong kaithel mai chakhiba asina maram oiraga ngasi namphalong kaithel thong hangkhidre masina maram oiraga ngamkhai lana lalol itik tobagi thabak lepkhre ngarang gi mai chakhiba aduda dukan yangkhai mari yum amadi godown ngapunba taruk kanmangamdana tangoi onkhre mai chakhiba aduna india gi gate number 2 ga nakna leiba godown gi pochai singsu wairak kadra haiduna hondok nakhi ngasi ayuk police taramathoi suba Assam Rifles Commando More amasung Manipur Fire Service ki Division Officer Nabachandra na changsinduna mai chakhibagi phibam yangsinki koi romda India romda changka doba mai su khoina kra num kano toba protector ga loina na adigi mai du su num extinguish over the yaure do ga ji powder num still hoji pung yuki pung mapan ga minit rang sale sibu do khoi kan ba mating pang kan ona jari haita Amaramda mai chakpham Namphalong kaithel ki phibam ngasi Saigang region ki Chief Minister, Finance Minister, Planning Minister amadi Actist Committee ki convener RK Sibichandra yauna mari leinaba singna punna yangsin minakhre mai chakpa aduda lupa crore yangkhairom gi malsang amang ata thoan khre haina panari Chief Minister Dr. Maing Nang nam mai chakhiba thokdok adubu nungai taba phongdok paga loinana mai chakpada kanana ba hona khiba singbu thagat pa phongdokhi Ana belum jadi lupa, aku berkata nak kau amnyai itu sekitar sih tu amnyai kunci beru, amnyai cizu temare, knowledge nore alu pubong, celah kerana alu pubong soalnya begitu, nore nanengan cuci dia alu, nore seletuan deh, nore kau ada yang nore tayar mu. Actist Committee ki convener RK Sibichandra wa anatara singi damak Bharat Sarkar amadi Myanmar Sarkar dagi mateng pina na bahot na baya bahot na gani Manipur ki Chief Minister gi ayaba matung inna thabak kaya su pangthok pani haikhi Yangon gi ambassador bikam Israel so wari sanazani aduga Mr. Bhaisora Consulate General sidasu ada external affairs da pau piraga maximum sigi kaithel si sabada India government ki site su Minister of External Affairs ki site su kaithen si amuk khane ki structure du tano konabda angam mating panga wai haijani aduga Manipur ki site gi di mi khuding government ki site gi as well as from the people of Manipur akoi angam mating panga na Act is policy na pirakadauri ba chaitheng mitai maitai singna schedule tribe list ta chalhaurabadi chaitheng asidagi ngakthok pangambata natana aikhoi gi phida ama kanbangam gani haina lamdam asigi saknairaba entrepreneur thangjam agro gi mapu thangjam Joy Kumar na phongdorakli Coordinating Body Scheduled Tribe Demand Committee Manipur na Leptana Changsilakliba mitai maitai bu Indian Constitution gi Scheduled Tribe list ta chalanna bagi saruk ama oina lamdam asida lairiba saknairaba sing wakhalol lawbagi thauram ama oina jingmairong mamang lekai da laiba thangjam Joy Kumar ga akhanna unaba amada wafam asi phongdorakhibani Joy Kumar na makatana Act is policy na lamdam asigi economy da pirakadauriba chaitheng kaya asi Indian Constitution gi makhada ngaklo ama ikhoi gi lehaudrabadi awaba ama soidana oigani Imphal gi area khada lairiba ikoi khara khaknatana haidokibada lairiba lairaba mioi kayadi masagi lam sel hena phangmana maram oiraga yonthokibada kanana su thingmangam loi Government na paikhatpa skill development ta mai masing hairaba naharol singna pandam amaga loina na changsinduna thabak subagi hainabi lehaudrabadi leptana changsilakliba mitop singdagi ngakthok pangam loi Matam lairingai asida ekoi punna hotnaba changi paliba government asina su tungi Manipur amagi damak asan mamit yengda kari thabak lokatpa yabage habadu mi yang changhaningi amaromda demand ama tanbada ban blockade hekta tawbidana ba Joy Kumar na appeal tawki Thongjang asi ngamang ju haja kare ai samak yam thawai chang yauna support tawjai adubu khongjang chingse changhan bakanda violence yaudana general strike ban gumba yawbidana democratic way mongda changhan view hainai Food Safety and Standard Administrative Unit, Medical Directorate amasung State Public Health Food Testing Lab na ngasidagi Mobile Food Safety amasung Awareness Drive haukre. Food Safety ki Nodal Officer CS Sanajabamitai na lusingduna Imphal gi ima kaithel sing amadi lambida yoliba cha na thakna ba potlam sing khomgatuna Mobile Unit van da test tawbagaloina na Food Safety and Standard Act ngak na salam da bayaram basing phagatuna makhata na yondana ba poktak pikhi Nodal Officer Sanajabana drive asigi maru eba pandamdi haksang da sohan bayaba amasung food safety ki chana kanglon sing ngaklam da basing khangdoktuna makhata na pot yoli basing na act asi ngak na sadhan na bakhangan bani Hanamiyam na singnaba laibada department yauna bagi khudong sabale ramdaba adu mobile unit asida khudakta test tawba yare lo tugai basing court na soidana charak pi helagani haiki
तौरगा अखोई एनालिसिस तौकम जगह थागदोइन अदुगी मतुंगिना निमित 13 मनुंगदा रिपोर्ट अमा अखोई थोरा का पोतुगी मथक्ता ngसाई एक्शन ngसाई कंज्यूमर दुना कंप्लेन तो पोतु चुम्मे अदु तामा पेनाल्टी सिगी केनो तौरे असोइबा लेरे नखोई जज द इखाखरनी जज ना अदुगी मतमदु माइगी फाइनिंग अमगी मतुंगिना पेनाल्टी लौथोकपा फाइन तौगदुदी मोइगी हकता ले सेक्माई केंद्र की एमएलए की मथक्ता पुलिस ने केस लौखतुना चैराक पिगदबने हाइना जंगसिलखिबा मियाम की खोंजंग अमा पुलिस ना थांगमै बनमै स्टाम लेकाई द थिंख्रे नुपी ओइबिबु इकाई खुमनदबा मतिक सादबा लुसिंगमनी महाकी मथक्ता चैराक पिगदबने हाइना असेंबली तमना खोंजंग अदु लाखिबनी पुलिस ना डीएम कॉलेज गेट यौरमदायदा थिंगदुना ngayak मुंगनरबा मतुंग हनखिनबा खंगनबदगी खोंजंग अदु हंदोखिबनी मैरा पाइबी मदर्स एसोसिएशन ना खुराई केंद्र के एमएलए की मथक्ता सिरिब मराल युमफम याउदबा समजिन साजनबनी हाइना बीजेपी खुराई मंडल की प्रेसिडेंट ngairangbam रणबीर मैतैना फोंदोखरे खुराई साजोर लेकाइदा लेबा एमएलए की युमदा पांगथोकिबा पाउगी मिफम अमदा महांगना मखा तारादुना मियाम गलोइना चौखा थौरांगी थबक थौरम कया पाइखलकलिबा मिसक अमदा मिंगचथिना बा वाफम फोंदोरकपा असि लाइबक थीबनी हाइखी खुराई केंद्र के एमएलए सुशील रो याइमना महाकयुम थंगना लेबा लाइस्रम बिसोरजित की युमदा संगलक्तुना नोंमै कापथोक्तुना गिहन खंगनबगी थबक सथरमलगा एसी हुरान बने हाइना मराल सिबा हाइबसी अंगम अथौनि हाइना कना लेजद्रबा सिंगबु तुहत्पिबगी थवोंगनि हाइना बिसोरजित की लोइनबी गिताना फोंदोरकली मणिपुर प्रेस क्लब ता पांगथोकपा पाउगी मिफम अमदा गिताना मखा तारादुना केंद्र की लुसिंग मामा ओइरगा असिगुम्बा मथोंग होक्तबा थबक कया सथरिबा मियोय असिगी मथक्ता पालिबा सरकार असिगी लुसिंग मन मियंग संगबियु लोइनना एसी हुरा ले हाइना मराल सिरिबा असिगी असेंगबा दु एमएलए की युमदा खिलिबा सीसीटीवी कैमरा की फुटेज यंगलगा खंगनी हाइखी इम्फाल बाजार एरिया लेबा दुकान कयाना सासिनबा केस मेमो पीदुना पोट योलंबा दुकान सिंगदा ड्राइव चथबदा थंगाल बाजार लेबा स्कूल कया की यूनिफॉर्म योनबा ब्राइट वे दुकान की मपु सर्वजित सिंह सही हुंफुनिथोय माकी मचानुपा जलपाल एलायसिने सही कुंथ्रानिपाल अनिना चेजम अमदा पोट लेबगी बिल सादुना पिरंबदगी अकोमलुपना फागतख्रे लम्फेल लेबा अकोमलुप कंगलेपा के ऑफिस ता पांगथोकपा पाउगी मिफम अमदा लुप असिगी वर्किंग प्रेसिडेंट चंद्रमणि खुमना अकोमलुपना 2013 के अक्टोबर थादगी नियम लाना पोट योनबा कयागी मथक्ता ड्राइव चथदुना लाखिबनी था असिगी मंगादा ब्राइटवे दुकान असिदा स्कूल की यूनिफॉर्म लेबदा चेजम अमदा केस मेमो पिरखी मसिना जीएसटी की चना कांगलोन थुगाइबनी महाकना सीरियल नंबर 1 दगी 100 फावबदी चेजमदा केस मेमो पिरंबा थेंगनै मसिना ताकपदी प्रजा मियामदा नमथाक तौदुना स्कूल यूनिफॉर्म योनबनी हाइखी सर्वजित मसाना मराल याजबगा लोइनना मखोइना तौखिबा दुगिदमक ngakpinaba हाइजकी हाइरे पाउगी मिफम अमदा चंद्रमणि ना मखा तारादुना सासिनबा केस मेमो पिरंबा दुकान असिगी मथक्ता मणिपुर गवर्नमेंट के मरी लेनबा डिपार्टमेंट मियंग संगबियु अकोमलुप की ओइनदी हारिबा दुकान असि था अहुम थोंग लोनगदबनी अमदे पेरेंट्स सिंगना पोटलाइबा मतमदा नॉन लोकल दा पोटलाइबगी महत्ता लमदम सिगी मियोय सिंगदगी पोटलाइबिनबा वाफम थमखिबगा लोइनना दुकान फमलिबा सिंगनासु नियम सुमना केस मेमो पिबियु हिरम सिदा अकोमलुप ना कन मियंग संगलगनी हाइखी याइफनबगीदमक्ता अफब स्कूल मिंग चलहल्लगा लैबा लैतबा यूनिफॉर्म लैदना होटनरिबसिंगसिदा नमथाक तौरगा राइट वेना प्रजा सिंगसिदगी चाउरबा सेंफम मयाम अमा हाइहतबासी अखोय तसेंगना याजनिंगदे अदुगा सिगुम्बा सिसु मरी लैनबा सरकार की ओइबा लोइसंग सिंगना सुमियंग चंगबिदुना सिगुम्बा दुकान सिंग सिगुम्बा बिजनेस वाला सिंग सी मियंग चंगबियु पेरेंट्स सिंगनासु नन लोकेन सिंगना चलाइबा दुकान सिंगसिदगी स्कूल अथॉरिटी ना हाइरकलगसु मदु लैबिदनबा अविल अकोमलु कंगलैपाकी माइकैदगी तौजरी UNLF की लानमी संगलुप मणिपुर पीपल्स आर्मी MPA लिंखट की बाकुंथ्रा माथोय सुबा मपोक कुमन नुमित लाकपदा लुप असिगी मिलिटरी अफेयर्स कमिटी ना मणिपुर की मियामदा इकाई खुमनबा उत्पगा लोइनना अनौबा सही अमसुंग निंगतम यावोलगी याइफा पाउजेल पिरकले लुप असिगी मिलिटरी अफेयर्स कमिटी के चेयरमैन KS पाम्बई की चेरोल अमना नुमित असिदा मणिपुर अमसुंग वेस्टिया की मसिन मनाव ओइबा लानमी संगलुप पुमनमकी लुसिंगबसिंग अमदी लानमी पुमनमकी मफमदा UNLF मिलिटरी अफेयर्स कमिटी ना इकाई खुमनबा उत्पगा लोइनना याइफा पाउजेल पीरी लैबाक मियामगी निंगतम लालहौबु अवांगबा थाकता पुखटपिरंबा लाइखिद्राबा निंगतम लानमी सिंह इंडियन फोर्स की म्यूट मिनैना पुंसी लोइखरबा पुमनमकी मफमदासु इकाई खुमनबा उलकले लानफमदा असोक अपन नंखिबा यंगनबा लानमीना ओटनैबदगी सोइनाइरबा याव लानमी सिंह कैसुम संगदा लाइरिबा लुसिंगबा सिंह इताव अमदी इरैचा पुमनमक्तसु इकाई खुमनबा उलकले ngasi taibangpan asida malemgi lebak singna chawkhatpagi lamda mangjil thana changsin narakliba masa masa gi saktam masak thokna ningtamna hingnari
Asigumba pibam asida singtam aikhoi Manipuri singdi malemgi phambakta aikhoi gi saktam masak thokna ningtamna hingmangamdana lairi. Masigi maru oiba maramdi India lainga ki makhada asigumbana hingliba punsi mahing asina ohenbani hairi. Manipur India political conflict asigi haurakpa marudi Indiana Manipur namduna loksin kiba asini haibasi khetpa yadraba liklam chatki achumbani. Masi international law na yadaba laibak amana atopa maning tamba laibak amabu namduna loksin bagi thawong aduni. Manipur gi liklam chatta lising masamba pam thongphu mari da UNLF lising masama pan marfutareta MPA thoraktuna Manipur gi mangkhraba ningtamba hanjinna ba laibak miyamgi ningtam lalhaw ama sagatpa horakiba asi Indiana Manipur namduna loksin kiba thawong asina ohelakpani hairi. Manipur miyam na sangsiliba ningtam lal asina India amasung Manipur muknaba political conflict oire masi taisinaba yararoi daba muknaba amani. Manipur gi ningtamba hek hanjindriba phawba wakhaiba yararoi daba conflict ni masida Indiana achauba military force sizinnarakpa asina aikhoi su isa kanjana ba tangai phadana kolai paiduna India gi mayokta lanthengnadaba yadaba phibam oihelle. Pibam asidagi aikhoi gi ningtam lahlawa singa sidi Indian force ka UNLF ki MPA ga lan sokna bagi tangkakta sangsilakre. Masina Manipur ga India ga anigi marakta lainariba conflict asi sumnagi political conflict oidre military conflict amasu oire maramaduna conflict asinga sidi laibak anigi marakta thokpa political military conflict amani hairi. Hoji marakta na break matang lawjari. Ngasidi suara hajengge. Ture, lagi ture. Keri naman tuti. Masih keri gauza. Sidi Yoshi na nini. Masigi Yoshi di tata tisko nini. Adudi sanagi mohut yang na sinbe yandre. Kay dawina. Kanano? Kay gino. Kay daw biyo. Masih pumna. Noi lebih gari ahan magat tuang mengam terus ni. Pura laga tuang ni khali ba namai tu ikai draw. Senbun putoga lebih tingam terus. Senbun putok terus lebih mengam terus. Impal finance terus lo. Ayu ahan balai ngam terus na. Impal finance tegi loan ni loan. Impal finance na nunggu mana nunggu gari loan lalu ya betul capai pijari. Atau menapa memakai gari kuning mak lalu biaya ni. Jolip 100% natural syrup. Amasung capsule. Yu thak padagi oirakpa awa bacai theng hakjangi liver soklak padagi ucu sengak taba. Haksang sok tharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Movel Furniture Manipur gi luhong kaihong maga mari lenana makhal khudingi furniture item singda up to 50% discount pijari. Asida natana modular kitchen khakta oina lebiba matamda dining set ama khudol oina tamjari. Nasi maglengching biraksi Movel Furniture near Imphal College. New Hope Tutoring, Kurai Ahongay, opposite Jenims Main Gate, adjacent to Tantra Hotel. Admissions open for the following courses: Class 9 to 12, Bosom Cosm, CBSE, Diploma in Elementary Education, Bachelor of Education, BA English Honors, NET Paper 1, and CTET. For further details, please feel free to contact. Break itungda taram na oksari makataba pauda ngasi ayuk angan bada Imphal East District ki Porompat Police Station na konbat nong may bung sakpram lera ki Saint Mira School manakta laiba pukri amada nupa amasi na pangle laikhidraba myoy asigi maming kangza modu sahi humpu mga apokpa laikhidraba modon wangkhay angom laikay dagini imong manung dagi pangba pauda mahak ngarang ayupong mapalom tabada mayum dagi kusum oil pamanakta hangba masagi gari workshop ta satkibadagi hanjilakta bani haire Police na asiba hakchang lokhatuna postmortem gidamak mokta thamkhre Thong samjindriba phawba school thong hangba yaroi haibadagi langjingi Don Bosco School suti thadokre ngarang numidang athengbada masakhangdaba singna lamsang amasung patsoi kendra anigi lonaba marakta nambul turel mathakta saba ugi thong adugi pambomda thong samjindriba phawba school thong hangba yaroi haina che thelabani hairi Masik khakta natana sakhangdaba singna school gi walda laikai gi mateng yaudana school salaiba ngamloi Laikai miyam ga maruk mapang oibiyu school asi sendan pham natte school asigi father khunai asigi yekna bani haiba warol kharasu tharami haire asigumba phibam kaya asi laibadagi school authority na school suti thadokhi bani haire hiram asigi matangda school gi principal TB Sebastian na thong asi haukiba sahi tare lomgi mamangda school gi fandagi semjin sajin khibani School gi mahairoi sing khakta natana lanthok lansin tauba khakta natana koi belaikai gi mioi singsu lanthok lansin tauri bani
School Kaktana Thong Asi Semzin Mangamloy Devana, Hiram Asiga Marilena Hayeng, local club Sing Yauraga, Mifam Pangtokani, school na Lak Libaning Tokaban Mitagi Hanglagani Haide. We only repaired blacktop the road after some earlier days. It was not done by the school. It is meant for the public, so they did that. So my stand is, why should the school repair the bridge, which is meant for the public? Thobal Police Commando na Napi Police na Hairok Part 2 Litan Makongda Leba Maibam Ingo Koba Magi Yumda Thiba Humbagi Tabak Satabada KCP Noyongi active member ma Fare Haide Amaromda Moirangkom area da Impal West Police Commando na Atsat Awok Sing Sector Bada Prepak Progi active member ma Fare Pagalaba Mui Asigi Maming Singa Kam Dorendro Sahi Kuntranipal Apokpa Dablo Andro Bazar Dagini Mahakaloina na Nauna Party Asidi Yaurokpa Mui Amasu Pagat Cape Numit Humni Satakadaba Kuntramato Suba Annual Conference of Northeast Region Orthopedic Surgeons Association Ngasidegi Zanimski Auditorium da Haudokre Department of Orthopedics Zanims Manipurna Orthopedic Society ke Kusamnaduna Pangtokiba Haudokpagi Thoram Aduda Baba Farid University of Health Sciences Punjab ke Vice Chancellor Raj Bahadur Zanims ki Director Professor T.S. Bimo RIMS ki Director Professor A. Santa Amadi Northeast Regional Orthopedic Surgeons Association ki President S. Nongthon Singh Bamyoy Kaya Saruk Yaki Baba Farid University of Health Sciences Punjab ki Vice Chancellor Raj Bahadur Matam Amada Orthopedic Surgeon asi Yamna Luna Khanaram Daba Adung asi General Surgeon Dagidi Orthopedic Surgeon asina Khwaidagi Pamnaba Surgeon Oire Habagaloinana Northeast Regional Orthopedic Surgeons Association na Paikhatliba Thabak Thoram Singh Singthaningai Oire Haiki And again, we need to see, and the younger person need to see that we maintain our dignity and integrity and a profession. The Constitutional Rights and Government Facilities for Minorities People Group Haibe Hiramda Nomagi Awareness Program Ama Maitai Christian Forum Imphal West Nasindana Manipur State Minorities Commission Nangasi ZM Hola Pangtokre Thoramdu da Manipur State Minorities Commission gi Chairperson Alas Dr. Syed All Manipur Mitai Christian Forum ki President Mutum Ibo Sauba, Reverend Mutum Ranjit, JY Ministries Asia Branch ki Director Reverend Dr. S. Paul Ibo Biyong na Myoy Kaya Saruk Yaki. Dr. Said Boranuddin na India ki manungda religious communities taruk lay, masibu mataw karam na sakwat na napahonagadagi habigi matangda wangangki. Manipur State Kala Academy na sinduna iboyama sumang lila sangnenda sa tharakpa ni putaruk suba Manipur Pumbagi sumang lila pambak kumhaigi nupa kanglop ki ngasi mari nisan bada Manipur Co Artist Association gi nungsinaba tamnaba school utki muyai hingangsa na iba ibobat thongnana lamjing lamtakpa lila asida Premjit ibosa Rishi Soro Sanjoy Bon Rosan Anand Sanju abizina singba artist kaya na saruk yari Sarkar na paikhatliba chakhot thorang khudingmak praja miyam ga khusam naduna chatminadrabadi chakhot pa samajamo oibang amloi haina Manipur Pollution Control Board ki Chairman Radha Kishore Nangasi Bisnupur gi Mini Secretariat ki DC ki Conference Hall pangthokpa Local Area Development Fund gi makhada paikhatliba thabak singi Sek Mana Singh yenthokpagi thoramda phongdokre thoram aduda DRDA gi Project Director yauna mari lenaba official sing saruk yakhi Radha Kishore na miyam gi chakhot thorang gi thabak sing makhata na paikhat khigani haiki 60 ML the signature of bill. March 31st March I said, "Tha amuk mangani tarani si koi other one program में कुछ चलेगी." ML पुनः कुछ चलेगी. Kutlai lalon mani haiba miyoi ama Churachandpur Police na M16 rifle amaga konana phare pharaba miyoi adudi thongthan sang Eli sang Churachandpur gi Sinbeng manakta leiba khomin thangdagini hairi. Amaromda Imphal East Commando na lamdeng makhalaikai da thiba humbagi sathabada Muhammad Nandaibam Sarat Joy Kauba KCP People's War Group ki miyoi ama bom amadi maru ani yawba 9mm pistol amaga konana phare haire kilogram manga romlumba ai di bom adu amuba polythene bag amana yomsilaga lotuna thamlambani haire Sangit Natak Academy amadi Kanglay Mime Theatre Repertory na sinba nimit mangani gi National Mime Theatre Festival nga sidegi langtabalda laiba Kanglay Mime Theatre Repertory da hudokre hudokpagi tharamda Padmasri S Thanil Padmasri RK Achauba amadi JN Manipur Dance Academy gi Director L Upendra Nasingba miyoi kaya saruk yakhi tharamga mari lenana Thanil na artist na sel puthok saduna puthok liba pothokta miyam amadi leng angna pukning thogat piba mathau tai haiki
Mapithel damgi loisindana leiriba wafam MDABO amadi MDSCTO na nataba topa lupka yanaba puraknaba honaraglabadi Mars ta pangthokadaba sangabagi thoramda sagoloi haina Mapithel dam affected Ching Tam Organization ge Secretary T Somorjit ngasi Maphau Primary Complex ta Paumisinga unaba amada phongdokre Somorjit makataraduna hojik phawagi oina laingak na sangana bohanaragliba asida MDA CTO gi maikaidegi yaningdaba karisu leite adubu nauna semba loop amana sangaba boycott tawgani haibasi miyamna yadaba loop amaga yanaba purakadra mipainare hakki handakta nauna semba loop amaga waroisen puraklabadi pamdaba thogdok kaya thorakpa yai hakki Damsi my partner Shankar. I support away. Kung may ang siyempre support away. My partner Shankar. Aduk Shankar doon nga dito. Lagi ako'y asyon ba atak pa ako'y po pipi pom po dito pipi ramo. Downstream ko orisyo, upstream ko orisyo. Rehabilitation. Kang natong bidalay ba Green Tree Academy gi official Android troop amang si Academy asida launch tawkre launch tawgi tharamadu da Academy gi principal Disubo Vision Mai ex bar gi proprietor Goising Pamay yauna miyoy kaya saruk yaki Pokpadagi hatta sauna ahobalera kibi chahi yangkai mangaram surabi ukrul lagi achung rotan kawi nupi ama Sky Hospital da mai pakna layang kre haide Hospital asigi PRO gi cherol amana mahagi heart ta horiba adu often heart surgery tawbada kudongza da balebadagi surgery tawdana ahoba adu khulai sizna duna men kibani ahoba adu men selaba matung mahaki pibam bagalagduna January 16 ta discharge tawkhre haide International Preschool gi maming leraba Little Einstein gi branch Porompa Jenims Hospital gi opposite Axis Bank ta hangdokre branch asigi founder Herojit Thiamna Manipur preschool kaya ama lairiba asidagi khajiktang anauba mawongda amadi pikliba angang singda religion discipline amadi tongan ba curriculum kaya ama yahonduna Mumbai dagi expert laktuna training piraba oza sing yauduna school asi hangbani haiki DI Laboratory Veterinary Office more nangasi moregi mapam ahumda anti-rabies hidak kapthokre Deputy Director DI Laboratory Dr. Sarojana hidak kapthokpagi tharom asi hayeng phaba chathagani Technopol district ta hojik regular staff ta attendant nupi amanatana ataidi amata laitre masina maram oiraga tangai fadana casual attendant sing sizinaduna thabak tharom sing pangthokli haiki Ruda Academy Thawbal ki boarding lagi mahiroi tara humdoi chen kibaga marilena thokiba thawdoki matung tarakpada lanai lup amatana school asida athingba thamlakpa laitrabasu MSU amadi KCPMC Pro ani ki marakta oirakliba wafamasi tangdu laitana yasinaduna ingna sikna lairik tamjage haina Academy asigi mahiroi singna human chain semduna ngarang wakat khongjang changsin khre Pollution Free India amadi a journey taxon with extra mile habatimda chatkiba January ni pandagi Delhi gi India Gate gi cycle da khongsan ba horokiba masagi chahi kulum dorom tamak ngairiba moirang film lekai degi rohan film asi mahaki pokna fam lamdam moirang da thungkhre MLA P Sarachandra gi loina B Sama Devi na lusingdana mahapu harau taramna opagi thorom ama moirangi mafam kaya da pangthokkhre MLA gi loina B Samana rohan bo puning thawgatuna lupa lising tara pikhi Amaromda Moirang Municipal Council amadi Moirang Film Laifrapam Lekai gi sililang libasingi maikai degi achamba kudol pot kaya piduna puning thawgatki ISTB ga akhanana unabada rohanna Manipur gi National Highway gi phibam asi asuki matik phatre masi Chief Minister na miyang sanghaningi haiba wafam thamlakhi hiram sigi matangda ekhoi gi paumi Janeshwarna pirakpa report
mama mapa leitraga su tauge khanba wakhalda hotnaba kallagadi mai paktaba leite haba wafam si koi rohan film na manipur gi inkhalak leba madi india gi haugalak leba naharon kya da tambaga loina handaki mahaki journey sina national highway dosi lehuri film sidai sida koi manipur gi chief minister na miyeng hena changbiraga manipur da hena koi gi tourist hena lakna bagi puning sishin bagi wafam si rohana koi mahaki journey sina sena tai paudum jari ba gyana soyung khai bam I news moira Naran Sena Irema Laibungda Lem Namit Layang bagi camp pangasi Caesar Eye Care Foundation NPCB National Health Mission Madeleine Foundation amadi Irema Lamaba Sporting Association ga loinana Asa Naran Sena gi El Pramodini ga kusam naduna pangthokre Dr. Kayana Saruk Yaduna pangthokibe tawram aduda Madeleine Foundation gi Dr. Moidayanandana miyamna asigumba midlayang bagi camp pangthoktuna kanaba singlobiyo haiki Mar Students Association B Honvenang Unit na Painethang Bazarda Gari Sing Yot ki thong phauduna chaliba asigi phibam yangsin khre unit asigi volunteer singna yot ki thong asida ka hena arumba gari jatanaba khangan khe Kumbi Kendra ki manung chana laiba Borayang Bi Government Primary School ki Maths ki oza atopa school da transfer tauba yaning da ba phongdoktuna school asigi mahiroi singna khongjang changsin khre Class 1 dagi 8 fauba leba school asida punna mahiroi chamri rom tamli masida hanadagi hauna oza watana leiringeda mathematics ki oza ama atopa school da transfer taukhibani haire khongjang aduda saruk yakhibi mahiroi amana January kunda dipakauba oza ama join tauduna takpi tambiringai chairakta thaphatringai school asidagi amuk atopa school amada transfer tauba asi yaningde Mari Lainaba authority na midyang sangbiduna transfer tawriba oza asigi order handoktrabadi akan makhongjang kaya sangsin haire All Assam Manipuri Students Union Gini Fusuba Mapokumon Thoram Silsar Daleba BR Ambedkar hold a pangthokre Thoram Adada Hana Manipur Sarkar ki Minister Eramba Ebiren Singh MSU ki President Santi Kumar Amadi Atai Thaupuba Singh Yauna Mari Lainaba Miyoi Singkaya Saruk Yaki Rainforest Research Institute na sinduna naminini subna kangpok pida satharakpa skill development training under Demo Village Manipur ngasilosin kre Foundation for Environment and Economic Development Services kapun na sinduna pangthok patawram aduda mari lainaba miyoi singkaya saruk yaki Hauzik sanabagi pau amuk pizari Nasigi sana bagi pauda All Manipur Filmmakers and Producer Association Ampimpana Sinduna Chatharakpa Marirak Suba 9 aside invitation football tournament ngasilosin kre Cine actor FCbu Amik Bina Panjal Ahom Sinoda Maithibe Piduna Amik group Bina champion oi kre Pasoi Pamyal ground da Chathakiba tournament loisin bagi tawram aduda Eastern Motors ki proprietor Sinam Pritam Docomo ki former regional managing director Balet Thakel Amadi Ampimpa ki president KSS Kishore Kumar Susaruk Yaki ngasi loisin bagi thawrang mangoina na Ampimpa amadi amju anigi exhibition match ama susanaki loinana traditional gi oiba thawri singbagi thawram ama supang thokhi ngasi loisin kiba final match aduda ame group bina Cine actor FCbu Panjal Ahom Sinoda Maithibe Piduna ame bina chauna mai pakhi Cine Editors Guilds na tournament asigi ahum suba mana pangbangam ki Cine Actor FCM Mukabalabu tournament asigi Vast Player gi mana khosina ki Ampimpa ki President KSS Kishore Kumar na film gi lamda chahi chupa thabak pangthorakpana lam asida thabak tawriba miyoi sing punsi chupa loisin khagardra haina mi paidaba ngamde haksang phaba haibe sisu yamna mathau tabana asiguma tournament asi pangthokpani masina film gi lamda khongdari be miyoi sing nisada ki lapthokpada chauna mateng pangani Tournament asi state ke thakta pangthok na basu kan na hotnari haiki Guwahati da Zathariba Mapan Suba Northeast India Sports Festival ngasiloisin kre festival atu da All Manipur Working Journalist Union na overall team champion oi kre Amjugi team na badminton da gold ahum table tennis da gold ani silver ani chess da bronze medal ama punna medal ni pan phangduna team champion oi khibani ngasi loisin bagi thawram aduda Assam gi chief minister gi media advisor Rishikesh Goswami
Top Cement ki Chairman Anil Kapoor, Football ki Devasi Roy na singba miyoi kaya saruk yaki. Amzugi mahut siliba Pokna Fangwi Sonia, Kangla Pawiti Nirmal, ISTB ki Jaya Lakshmi na singba Sanaroy kaya yauki. Amzugi Team Manager, ISTB ki Imona Oiki. Top Singtha Youth Progressive Organization Sinduna Taruk Suba Taiko Trophy Village Open Football Tournament Team Game ngasi sanaki ba Master NYO Ningthau Naina TYTOB Top Singtha bu mari amada maithibe pikre February tang 18 dagi kun phawba Tamenglong da pangthokada riba fitness test and referee examination da referee instructor oina L Yaima MD Nimai amadi M Nimai Singbu khale haina amphagi cherol amana hairi Dr. T. Au Memorial Football Tournament saruk yanaba state team sem nanaba sanaroi kuntra taruk trial kam kosingi dama khangatle hairi khangalaba sanaroi singna February tang tarada artificial turf ground da report tawragada bani hairi All Manipur Muslim Organization Coordinating Committee ki mijeng makhada All Kwakta Sports Association na sinduna Kwakta Bazar Public Ground da sathariba ahan ba Hanit Saha Memorial State Level Manipur Muslim Football Tournament ki ngasi roiba quarter final match ta KMFC kairang na SIC yari pokpo tie break ta mari ahum da maithibe piduna KMFC kairang semi final sangkhre hayeng KMFC kairanga YUFC yari pok ani sanagani All Ziribam Sports Association na Ziribam Higher Secondary School ki playground da sathariba tara nithoi suba Ziri Cup Invitation Football Tournament ke ngasi sana ki ba quarter final league round da Hisu Thobal na Imphal East District Football Association bo Panjal ani sinoda maithibe pikre hayeng Mangolot Club ka sarga RAU Imphal East ka sanaragani Matam sangna Youth Affairs and Sports Department ta swimming ki coach oiramba singjamai makha ningthaujam laikai dagi Nongmai kapam biren singna ikhang khanghaudana laikhedabada Coaching Association Youth Affairs and Sports Manipur na awaba phongdorakli New Delhi da chathariba ahanba Khelo India School Games lising ani taranipal gi nupamasa gi badminton masanada Manipur gi Maisnam Mairaba Luwang na Uttar Pradesh ki Akash Yadapur set ani sinoda maithibe piduna title laukre Hauzik makhataba sanabagi pausing bayaning thaujamdagi amuk phangbigani amani punga Manipur amani da wakoina level Unit Tarataruki Nupamasa Madi Nupimasa Taekwondo Sanaroi Sami Sukna Mapana Saruk Yaduna Kumalampak Indoor Stadium da Ngasidagi Contrast Manipur State Taekwondo Championship Haukre I declare the 30 Manipur State Taekwondo Championship 2017-2019 being held at Kumalampak Impal declared open. Haudupoki Tharamda Manipur Infrastructure Development Agency ki Vice Chairman Moirangthem Asni Kumar All Manipur Taekwondo Association ki President Bobby Waikhom Adult Education ki Secretary M Joyamadi Youth Affairs and Sports ki Director Naurem Pravin Su Saruk Yakhi Nupi Masa Taekwondo Sanaroi Samgu Kunithoi amadi Nupa Masa Sani Marphutare na Saruk Yaduna Pangthokadoriba Championship asigi ngasi pangthokiba KG Yankimapun Makhagi Junior Girls ki pangthokibada UTA gi Binita Laisam na ahanba Sai RC ki El Soni Sanuna ani Shubata ki KG Humpunipan Makhagi Junior Boys ki pangthokibada NSA gi CICI Komba Mari Sai RC ki S James na ahan bani Shubata kre KG Humputra Nipan Mataki Junior Boys ki pangthokibada Sai RC ki T Tonon Sanana ahanba KG Nipumanga Makhagi Junior Boys ki pangthokibada NSA gi SS Sunil UTA gi TS Anganba Madi Unit asigi El Jilangamana ahan bani Shubamadi ahum Shubata ki KG Niputrok Makhagi Senior Girls ki pangthokibada UTA gi Enzina Sai RC gi Kasangai Liu Rongmaina ani Shuba IPSA gi P Priya Madi UTA gi ki ICI Phobina ahum Shuba position taki KG Kontranipan Makhagi Sub-Junior Girls ki pangthokibada UTA gi Singkhainganbi Mangang na ahanba PTA gi Lanchenbi Konjangbam na ani Shuba taki KG Niputren Makhagi Sub-Junior Girls ki pangthokibada CTI gi Sapam Yaipabina ahanba UTA gi Lingjel Sanana ani Shuba TTS Kaisampat ki Simrem Kartina ahum Shuba position taki KG Taranipal Makhagi Sub-Junior Boys ki pangthokibada Nauria gi Athauba PTA gi L Thohenba Unit asigi L Diamond CTI gi Nitin Longjamna ahanba ni Shubamadi ahum Shuba position taki KG Nipumathoi Makhagi Sub-Junior Boys ki pangthokibada Sai RC gi
के जेनजोइना अहानबा सोरागी एमडी इजाजना अनिशुबा UTA गी वाई सिंथोरेना अहुमसुबा साइआरसी गी कोरो हनबना अहुमसुबा पोजिशन ताखरे केजी यांखै मखागी सबजनरल बॉयज की पांगथोखिबदा NSA गी एन योहेनबना अहानबा UTA गी संजिमबम बोइनाउना अनिशुबा पोजिशन ताखी केजी कुमापल मखागी कैडेट गर्ल्स की पांगथोखिबदा UTA गी एल मेलोडीना अहानबा केजी यांखैमापन मथकी कैडेट गर्ल्स की पांगथोखिबदा NSA गी सिंखै लेमना अहानबा केजी कुंथ्रोमदोय मखागी कैडेट बॉयज की पांगथोखिबदा NSA गी के आई सनातोमना अहानबा केजी हुमफुमंगा मथकी कैडेट बॉयज की पांगथोखिबदा TTS नंबोल गी शारोक कुमारना अहानबा पोजिशन ताखी केजी हुमफुद्रोमदोय मथकी सबजुनियर गर्ल्स की पांगथोखिबदा साइआरसी गी के आई सनातोमबिना अहानबा केजी यांखै मरी मखागी जूनियर बॉयज की पांगथोखिबदा UTA गी एस सोमोरजिना अहानबा साइआरसी गी NG रोनेल मैटेना निशुबा UTA गी नावबोय अमदी ISTA गी क्रिस्टोफरना अहुमसु पोजिशन ताखरे मणिपुर वेटरन क्रिकेट एसोसिएशन सिंधुना ngasi ओरिएंटेड कॉलेज अमदी मॉडल हायर सेकेंडरी स्कूल ग्राउंड टीम निपाल ग्रुप अनि थोकना खाइरुक्तुना 15 सुबा मणिपुर वेटरन क्रिकेट टूर्नामेंट हौख्रे हौथोपगी थोरमदा मणिपुर क्रिकेट एसोसिएशन की वाइस प्रेसिडेंट CH चाउबा मणिपुर वेटरन क्रिकेट एसोसिएशन की एडवाइजर RK बिदुर एसोसिएशन की प्रेसिडेंट इंद्रजीत सरुक याखी था की तांग 15 फाबो पांगथोकदोरिबा टूर्नामेंट असिगी ngasi अहुबु नुमिकी सानाखिबा मैचदा मॉडल क्लब टीम बी सिंगा मखाना YWC लंगथबालबु रन निफुमापल माइटीबा पिखरे मैच असिदा माइ पाखिबा मॉडल क्लब टीम बी सिंगा मखाना टॉस ngamduna अहानबा बैटिंग तौखिबदा अपीबो ओवर कुंथ्रादा विकेट निपाल तुरगा रन चामगा कुंथ्रा लौखी मसिगी पाखुमदा अनिसुबा बैटिंग तौखिबा YWC लंगथबालना ओवर कुनमरीगा बॉल मंगादा विकेट लोइना तुरगा रन मरफुमाथोय खंग लौदुना मैच असी माइटी खिबनी मैच असिदा मॉडल क्लब टीम बी सिंगा मखागी सारोय डेमिनना मैन ऑफ द मैच ताखरे हयेंग ग्राउंड असिदा साइक्लोन थांगमेबन अमदी KSC लंबुलेनगा सानगनी AYLC Arabtina KSGA Khanropu Mighty Papiduna Manga Super Star 11 9 aside Nongponi Thogamadi Nongpok Pantubi Men's Open Football Tournament ki final Sankre Thasigi Tang Tramatoi de Sanagadoriba Riba Mesta Bolero Setaga Tengnaragani YBC Langdumna Sinduna Thasigi Tang Kunipalagi Team Mapal na Group ani Thongna Khaidutuna Club Asigi Ground Satariba Tournament Asigi Ngasi Chanakiba Ani Suba Semi Final Mesta AYLC Arabtina KSGA Khanropu Golmari Amada Mighty Papiduna फाइनल संखिबनी मैच असिदा माइ पाखिबा AYLC आराप्तिगी गोल सिंगदु महेशान गोल अनि सनखि अतोपा गोल अनि एदुना नेट रजत नमदी रोनाल्डोना सनखिबनी मैच असिदा माइटिखिबा KSGA खनरोकी अमतंगारब गोल अदु लेंगाकपना सनखि सालो यूथ यूनियन क्लब न सिंधुना था सिगी तांग अनिदगी टीम कुनमरी न ग्रुप निपाल थोकना खाइदोक्तुना क्लब असिगी ग्राउंड सथरिबा सालो कप निपाल सुबलमलाई केंद्र विलेज वाइज मेन्स ओपन 7 साइड फुटबॉल टूर्नामेंट की ngasi sanakhiba ahanba matchda INJC itam nungoina FC Salobu goal taruk anida maitiba pikre ani suba match ki sanakhibada EUSC Telongna sada sanjembambu goal manga anida maitiba pikhi School Games Federation of India gi meng makhada mamang thagi tang kunthra mathoidagi team nipana group ani thongna khaidoktuna Delhi de satariba ahanba Khelo India School Games under 17 girls football gi final da Manipur Haryana gi makuta goal manga marida maithiduna runners up ta hore मैच असिदा मणिपुर की गोल सिंगदो बेबी सनाना गोल अनि सनखि अतोपा गोल अनि अदुना बेबी डोली अमदी लक्ष्मीना सनखिबनी मैच असिदा माइ पाखिबा हरियाणा की गोल सिंगदु समीक्षाना गोल अहुम अमदी इंडिया स्कूल गेम्स अंडर 17 गर्ल्स फुटबॉल की फाइनल दा मणिपुर हरियाणा की मकुता गोल मंगा मरीदा माइथीदुना रनर्स अप तहोरे मैच असिदा मणिपुर की गोल सिंगदु बेबी सनाना गोल अनि सनखि अतोपा गोल अनि अदुना बेबी डोली अमदी लक्ष्मीना सनखिबनी मैच असिदा माइ पाखिबा हरियाणा की गोल सिंगदु समीक्षाना गोल अहुम अमदी रेणुना गोल School Games Federation of India gi meng makhada mamang thagi tang kunthra mathoidagi team nipana group ani thongna khaidoktuna Delhi de satariba ahanba Khelo India School Games under 17 Thakasari boyai hauzik makhata na ngasi nomagi oikhiba ing asagi pau amuk phangbigani
Environment Directorate State Climate and Weather Report ki matung ina ngasi ki khwadi ki sakhiba Celsius degree 36.59 khwadi ki ingba Celsius degree 8.13 Nuksita yawising menanggisang maximum dasada 43.09 minimum dasada 13.43 oike ngasi nong sukide Environment Directorate State Climate and Weather Report ki matung ina ngasi ki khwadi ki sakhiba Celsius degree 36.59 khwaidigi ingba Celsius degree 8.13 Nuksita yawising menanggisang maximum dasada 43.09 minimum dasada 13.43 oike ngasi nong sukide Hauzik aroy pada maru oiba pau amok Assembly mifam na demand marigi apun sanfam lupa crore lising taramari henbagi sanfam pass tokre Blacklist taukrabani haiba contractor da work order pirami haiba wafam da opposition amadi ruling anigi marakta chauna chai anaba thokre Kongkham Ravindra Manipur Legislative Assembly ge Deputy Speaker oina khankre amadi Myanmar ki namphalong kaithel gi dukan sing mai jakhi bedagi border gi lalol iti ki thabak ngasi lepre ngasi gi oinadi ISTB na pijaba Manipuri pau matang asida loisinjari miyeng tabiri ba pumnamakpo amuka hana kurumjari